PAODAM biyang tabiri basingbo ahan waktada binitana taram no sabagaloyna kurumzari. Hauzik PAODAM masigi maroy pau thamzari. Singarel test puda phakiba naha taruk thadorak trabadi hayengdagi sintha leptuna khongjang changsingadori. India da ahan boyna government sector da multipurpose digital radiography fluoroscopy system among asi RIMS da hangdokre. Loidana North East India Film Festival Mars ahum dagi taret phauba chathagadori. Mapungoy Paulo Birase Tha sigi tarahum dagi numidang da Singarel test puda thokiba thodok da Chennai haiba naha taruk hauzik phajinduna thamliba si condition amata yauduna thadorak tre phauba hayeng dagi hauduna Manipur pumba sintha lepagi khongjang jangselagani haina Khwairamban Kaithal Joint Coordinating Committee convener Laisram Memana phongdokre Wafam asing asi uripok ta leiba Sairak Kota tha sigi tarahum doida Singarel test puda leiba 5 IRB posta khoisau naraba naha kaya thomjilakduna aikhoigi thawai kanbiu haiduna sangsilakiba khongjang aduda chenabani haiba mioi taru Manipur police na phakiba adu makhoi michamni condition amata yauduna thador o haiduna masing yamlaba nupi singna naha taruk adu pukhidana bahonabada rapid action force ki kangbuna miyamadu tankhaina bahonabada Nupi angang yauna mijam miyamda khut thabata tana mok bom katuna tankhai ki horakhi loidana khoisau naraba miyamga akan mamongda ngaha muknakhi amadi kadomdagi tharakpa nungnano khangdaba nung amana makokta panbadagi Tom TV gi staff reporter Naresh soktuna hospital da pukhatkhi maduda natana mapam aduda leiriba nupi angang amadi court aduda thabak tawba judge kaya amasu asopan nangkhiba thawdo adubu yaningdaba phongdoladuna wapamasi mahakna phongdokhibani Memana hai Manipur tholiba lanasi miyamna thengnaduna leire Manipur gi MLA yangkhaina lanasi thengnaba ngamdrabadi MLA minister pham thadokpiro miyamna lanasi thengnazarage mara laijadraba naha kayana Manipur gi apunbagi saktang kaiba yaroi haiduna khungak libasing phajin punsinduna tongan tonganba ekya pansilibasi yaningde democracy satpaleba amada citizen amana pamdaba nuaitaba wafam phongdokpagi right lei Manipur democracy satpaleba ni phongdok ningbo wafam phongdokpa yai loina Manipur tholiba irang asi ruling amadi opposition da leiriba MLA yangkhaina sungsinaduna Manipur kangadabani haina su phongdokhi Leba kani thoa loira thoa loi da ba oiragadi athuba matamda panna pachu tola si loi tola si MLA yangkai mangadi furam banina loi chakra yangkai do aduna mai macha machu nupa singdune panna piro watan da leira no media kauraga chakli phama wangang ba topiro leiba ngaulau ngamoi do ragadi yangkai mak chakli de kompiro akhoi lai thengna jarage pampala re natuna chana nungai na leire isa isu maya prikha thado ke yauri pangan pe ya de leiba kan ya de na minung sipoga leiba kani assembly member ora wasak lauraga chakli ko leiba namai kaidra kunje koi nga kadra gomen nga kadra ba gomen na kun nga kadra India gomen na policy program toraga koi ki majai masame ki phani nata pathi bha na tauri ba wa patali ba mem ke monti mando moi ki masa masu wai na ka jai moi ki kamai le ke da ke ba aduna nga si bhali ba tauri ba mem se hayeng la ke ma bu ban da ko tam ki Ngasi thokiba thawdo aduga marilena ambagi vice president P Supriyana phongdorakpada court haibasi lamdam aduda tholiba crime khudima court puthotuna lakpa ngaktani yamna sensitive leiba case leiba tarabadi IO amadi district aduda leiriba SP singna mangjanguna section thorang Lofam thui ngasi tholiba thawdo asi achoba irang ama tholakpa yai haibasi hana khanglaga leiraba wafa amani thawdo asi thoktanaba video conferencing khuthangda oiro natraga atopa pambai ama sinaduna pangthoklamba yai haina su phongdokhi yam thuna khoi khanaraga even ai
RG design ko ba sin commission sigu mama thogdom thwe mayam mama so pa mayam mama yaure si matang se kai do gade ge investigation ge hai tare ko se lak piro adu ka kai gino to ba ya ba do hai tare kana na kamai do na report ki campus da mo bo pa bo hai ba si kana na pirak ba pirike bo order pirak ke ba kana si si de ko na pa electric chok to ba hai ba se yan thati ba atai ato ba jaga ma ne ina kaung na to na wa khala mo itar ka su lo pai ba lo ki kai no ma phang chen janga ka ne electric current chok to ba hai ba si de ko shocking go ye ba si kana na permission pige kana na go ge hai ba si ma ji ka ba Sayol ama phazilakuna lanbung ama oiraba sugunu amadi Churachandpur district ki lailoi fai amadi dongyang dang asi ayuktagi hoduna nakan ani bakta combing operation chathaba hokre kuki khulai paiba sing chathara ba attack sing harang numidang gi matamda nomai khara kablak khrabasu hanagi matogumna khut thokna khidre ngase ayuk pung 9 minute kunmuk tabadagi chathaba hokiba operation du Kakching district ki sugunu gi mafam kaya da DIGS Jogachandra na luchingduna SB Kakching TS Bikramjit Adis SP Singh Commando Singh Yauna 136 Battalion BSF के पर्सनल सिंगलोयना थी हुंबगी थबक चथखी मदुदा थोइदोकपा मिफा मिपुन खुसुखुलाइना चिंगबदी फगतखिबा लेते नाकन अमरोमदना चुराचांदपुर डिस्ट्रिक्ट की लाइलोय फाय अमदी दोंगयांग यमफम सिंगदसु चप मानबा पुंगफमदा CRPF BSF ITBF अमदी Churachandpur police na operation chathari hairi police tagi phangba paw amadi lailoi fai amadi dongyang gi mafam singda combined security force sing sinaduna kuki khulai paiba singa leirambani haiba mafam sing area domination tobagi thabak makha chathari hairi अखोगी पाउमिना SP Kakching TS Bikramji की पाउ पलदुना हाई चथरीबा ऑपरेशन सी मखाताना लेप लेतना मतम खरा दुमक मफम सिंग असिदा लेदुना चथखिगनी ngasiगे ऑपरेशन सी हेक हौखिबदगी नाकदानी मक्ता नोमै कापना खिद्रे हौजिक फावबगी ओइनादी शांति ओइरी Apun bagi saktam thugaiba pamba yeknaba singa karigumba hiram amatada mari leinaragumsi haina Manipur Women's Federation MWF na appeal torakli lamdam asida thamapan henjalaklaba irang asigi mayon amada punabagi apun bagi saktam thugaina ba honariba yeknaba singi oigani haiba chana thaknaba yongchak morok rajmana singba potlam kaya ngasi ayuk anganbada miyoi kunromdagi kaithal phambi imai bel singna phagatkhre ngasi thongju boroi makhongda leiba Manipur Women's Federation MWF के ऑफिस दा पांगथोकिबा पाउगी मिफाम दा वाफामसी फोंदोलदुना मेमना हाई मणिपुर थोली बेरांग असिदा येकनबा मदि मरुप मसक खंगना मदि मियांगी इथेल खंगा थबक तौबिनबा मरि लेनबा सिंगदा अपील तौखी कुकी येकनबा सिंगी मायोकता पुन्ना लेमिनसी हाइबगा लोयना कैथेल फंबी इमा सिंगना अकनबा वाफम थंखी कैथेल फंबी एल मेमना हाई फेडरेशन ऑफ सिविल सोसाइटी फोक्स ना ममांगदा येकनबा सिंगा हिरम खुदिमकता मरि लेनदनबा मियामदा अपील तौख्रे मरमदुना Fox da affiliate toba Manipur Women's Federation gi maikai dagisu laloitik tawriba miyamda yeknaba singa karigumba hiram amatada mari leinabiganu haina ngasi miyamda nahongna na ningsinglakli Kuki da watana ba kuki gi har oina na ba kuki watana ba khulai bu oiro chana na ba boro moi potu na mula lo laga moina sang sina la ko do madu gi potu thing si hai ba dai mai ben kharana khamje da na launu bo oiraga su Hana Fox na tawdana ikoi sumai tawdana Manipur sigi yengnari bacha kanagumba XYZ amatana yellow mi amatana yonbiranu haidana ikoi miyam amada message pijarep adubo message pina mioi kharna ai sa khaki nuaina ba ai khar khaki sendomi damakta khallagadi madudai da mangakpada kuki na maduda landarakdana ikoi miyam si lawrakanda ai gi personally nuaina ba ai khaki karbar tawruba khara do madu matom ta Manipur se da lehobu yaga India da ahan boy da government sector da DRF 800 koba multipurpose digital radiography fluoroscopy system amangase Regional Institute of Medical Science ki Department of Radio Diagnostics da Regional Institute of Medical Science ki Director Professor G Sunil Kumar RIMS ki Medical Superintendent Professor N Sanjip na hangdokre Tharamadu da Regional Institute of Medical Science ki Director Professor G Sunil Kumar na hai DRF 800 haina khangna basi India ki oina government sector da RIMS da लिंखलक पासना मरु ओइना लायेंग बलाक पा पेशेंट सिंगदा एक्सरे लौबा मतमदा लेंथोक लेंगशिन
तौदना लौबा मेसिन असना याहलगनी हाना तौरंबा असना सरुगी नत्रगा अमा हेक्टदा एक्सरे अमा कापा मतमदा लेंथोक लेंसिनदा खुदोंग चादबा कया अमा पेशेंट सिंगना मायोकनरिबा अदु अनौबा मेसिन असगी मतेंगदगी पेशेंट सिंगी मसा लेंथोक लेंसिन तौदना मेसिन असना इराय लाइना एक्सरे कापा याहलगनी नोमदा एक्सरे चंगा कापलंबदु मेसिन असि लाक्लबनिना चंगागी मथक्ता कापा याहलगनी पेशेंट सिंगी अवाबसु कोक्लगनी लोइनना इंस्टीट्यूट असिदा तमलिबा डॉक्टर सिंग नर्स सिंगिसु खुदोंग चाबा कया पीरगनी हाइकी to move here and there, and is a single station where we can do lots of procedure. And other thing, another very important point from the patient point of view is the low radiation. As it has claimed, I don't know, but there is another added advantage that the radiation exposed to the patient will be very low. And also, we talk about artificial intelligence in the 21st century. And this product itself has lots of artificial intelligence components. So let's see how it helps the healthcare sector, the radiologists, and also the public. With that, I thank our MS and the head of department. Film Forum Manipur Department of Information and Broadcasting amadi Thona Manipur na sinduna Manipur da ihan hanbo ina lakadariba Mars ahum dagi taret phauba North East India Film Festival NEIFF 2024 da utnaba film nipan khangatle amadi film sing ase Manipur State Film Development Society MSFDS amadi Tantha Police da utkani haina NEIFF ki chairman Yangkhom Nilasandra na phongdokre wafam sing ase NEIFF ki organizing committee na sinduna kaisam patalaiba Department of Information and Public Relations DIPR gi conference hall da pangthokhiba pawgi mifa amada phongdokhibani Nilasandra na hai lamdamasa lariba film putholiba amadi namliba singbu pungning thogot piba amadi isa gi oiba nat ki film sing putholiba si yokhatnabagi pandamda masigba film festival asi pangthokpa mathau tai khangalaba film ni panasi kumjali singani kulumdoigi January dagi hoduna December tha phawbagi manungda Central Board of Film Certification na puthokpa amadi khangalaba ngaktani film festival asi entry fee free oigani NEIFF na sahiya sigi khangalaba film sing adudi Joseph San Manipur gi hawam Pawan Kumar na direction piba Atani John Duporia A Midday Without a Name Asang Khanjan Kishore Nath na direction piba Nelier Kotha The Nelly Story Asangi Pathajit Baruwa na direction piba Kuhi Patar Rang The Color of Spring Asangi Navke Nath na direction piba Rimdo Gitanga Rapture Garo Meghalaya gi Dominic Sangmana direction piba Samarpan Surrender Asangi Arup Manana direction piba Before Spring Asangi Shruti Smriti Sankakoti na direction piba Gorai Phakri Wild Swans Boro Asangi Rajni Basumatri na direction piba film singasigi festival asida ulabatungda best production film Best Director, Best Cinematography, Best Screenwriter, Best Editing, Best Sound Special Mention, Special Jury sing khangatuna selamadi memento yauna certificate sing su khusinagani haiki. Film nipa asni akuna lagliba March ki tarikh humdagi na tarikh focus maruaila MSFDS Manipur State Film Development Society ki auditorium amadi Tantha Police Cinema Lampian Ani Sida Koi Rapchagani Aduga Hariba Koi Festival si competition festival ni competition nataba so akoina spectrum Haribi Tolaga Tongana Koi competition the Yori film so Koi Tam and Togang to Gary and Garam film Nipana si they will not have the festival si festival director Jabo Itakas Singkong Singyada Hokiba Sahigi Bay Humdagi Kulngatuna Repa Iram Dangidama Ngamkai Ngali Basilinau Sing Tona Panaleram Sida Ngasing Asima Impal Mayola Madi Langi Saitang Pangdriba Pam Singda Miyamna Masa Masagi Mato Pangtopangam Libani Maramasna Aikogi Ngamkai Amadi Saktang Ngaknaba Siba Sangbani Langdaida Kongpam Sena Lepiriba Kulngak Pasing Boykoina Awang Batakda Ikai Kumnaba Utminasi Haina Artist Training Cum Educational Research Center Eterek Impalgi President Sobita Sobamna Pongdokre Ngasi Kurai
Nongthombam Lekai Leba Etereki Secretary Okendro Kundong Bangium da Pangtokiba Kunmathoi Shuba Etereki Mapo Numit Tauranga Marilena Pongdokibani Tharamaduda Isai Mayek Iba Saknairabo Oza Danesor Konsam Tingbai Jam Saran Kumar Amadi Biramangol College Saumbungi Associate Professor Dr. Laisram Landoni Susaruk Yaki Tharamaduga Marilena Etereki President Sobita Sobamna Hai Hauzik Toliba Lanas na Lamdamasigi Miyam Kamtingna Awaba Mayoknari Masi Oiduna Su Lanasing Amnabagidama Ekoi Amato Oina Lanasi Mayoknaba Matautai Lamdamasigi Mayra Paibi Imai Bel Singna Ahinung Til Tumba Jaba Kangdana Chen Songbangam Libasisu Yungi Nupa Oibasinga Tongna Pangal Happy Badagini Ngasidi Nupa Nupi Angang Naha Kaidana Lana Sida Saruk Yarak Pasina Lana Si Equina Soidana Ngamgani Ekoi Aiba Aibi Singna Su Lobayaba Taudal Lorak Pasi Yana Saktok Jay Haiki Hanati Hajaroi, Adubu, Handaki Iho Asidaki, Handaki Iho City Boy, but a same Haragadi, Akogi, Etrechu, Isoto Oirasu, Mapom Kadai the lady, Kalagaza, the Orasu, some Nahar, the Chinda, Kapna River Mayam do not auto. As no Shiram died, no my maroon load, Hirambado, Scapine. Kaptine Koi, and I moin Yunda, a Koy Imung the Ledana, Tabak Toronga, Salisu, Lana pushing China Chong Potana, Imali Baki the Moctanina, Bunting of Dragati, Kadai the Gakui like the Toriki. Adobo, could you must Manipur University of Culture MUC na conduct tawduna hokba tang tara tarukta hoduna pangtholiba be first year second year third year amadi master first year amasung last year gi examination da university asigi puna leiriba department tara ni thoigi manung da tara ma thoina exam tawraga department of theater and performance studies hariba department asigi exam tawba ngamdana leiriba si laibak thibani haina Federal Students Organization Kanglei Park Pheso ki general secretary Namairak Pam Rishikesh Mangang na phongdokre Ngasi Kawada Laiba Loop Asigi Office da Pangtokiba Paugimi Pamamada Wapamasi Pongdoladuna Rishikesh na Hai Manipur University of Culture MUC na conduct Tawduna Hauzik Pangtokliba examination asida Department Tarani Thogi Manungda Taramathoi exam Toraga Department of Theater and Performance Studies Hariba Department Asigidi exam Tawbangamdana Lairiba Si Laibak Tibani Department Asa Tamliba Mahiroi Singi Career Manglabasu Yare Haibagi Matagum Laitok Pasi Federal Students Organization Kanglei Park Pesok na lumna lodaba ngamde hiram asigi matangda Pesok ke executive singna kupna thijuluraba tungda khangba ngamle madudi hairiba department asigi amata ngairaba oza regular head in charge ki thopuriba assistant professor Toijam Sila Devi hairiba oza sina department asa tamliba mahiroi sing exam ki form fill up tawbagi form paper da head ki signature tawdaba amasung form paper controller office da exam hogani haina timetable thokraba numit tu fawba Pikhalak tabagi maram oiraga department asigi mahiroi sing asi exam thaba yadaba oiramki oza Toijam Sila Devi asibu unage haina satluba matamda suti launabagi je pisalaga university dagi approval phangdringaida Delhi chathokre haina leiramki de hairiba oza asna asumna tawriba si handak khaktana te haiba khanglakki asumna mahiroi khunai khandaba masagi Aningba Pambata Toriba Oza Sigi Matakta University Asi Controller Examination Explanation Call Gise Piro Pawada Tausha Daduna Toning Bata Toro Haibagi Mong the Ladiba Oza Sigi Matakta Manipur University of Culture MUC Higher Authority na Akanba Action Lokot Nabagidama Pesok na Section Wa Tamlakibani Hainasu Pongdoki Controller of Examination Higher Oza Sigi Matanga Hiramusigi Matanga explanation call ma pirami haiba explanation call si phawda le thoksa wasa da bagi mawong da leiba tawning bata tawru haibidi mawong da wasa sina yam lamke lam haiba leiba macha ta da mawong da leiram basi yam laiba thibani bai maram asina hojiki mahiroi khunai ge damakta leijeru bana ipe fesoki oina di mahiroi sing asibu mangba ya da bani na makhoi career di mahan ning da bani na ekoina hojiki haiba waja sigi mathakta Manipur University of Culture na lokotpum thokba Action to look at you, I do not put section what Hamjari, Hariba
Maitai Council Morena IJR South ki Major General Rabruk ko unaduna me ahumdagi thorali ba irang asiga mari lena More da lairiba Maitai Singh thengnariba awaba sing amadi hauze Maitai Singh na More da sangbangam dana lairiba sigi matangda unaduna khanakre Major General Rabruk ki maikai dagi so More da hauze Maitai Singh gi matangda haksinna lobag loyena Maitai yauduna More da ingtapa purak pangamloi More da laiminariba tongan ba community singi CSO sing Maitai gi na puna pamina ba mathau tai haina Major General gi maikai dagi thamlakhi baga loinana athubada More da ing tappa purakna ba honagani haibagi thajabasu pirakhi hairi Lu bananba moral wangba achumba chatpa amadi afaba tawba haibagi pandamda miyamgi damak maroina mahairoi khunaya sigidama Library and Information Center Kaksingna thabak kaya paikhali amadi paikhatkigani ngasi February tang kun leba pokpa numita center sida Kaksing Municipal Council Chairperson EOEE amadi miyoi kaya lagtuna Plastic bottle khak thamnana ba dustbin ama piramki masagidama Kaksing Municipal Council bo Library and Information Center Kaksing gi maikai dagi thagat pa phongdorakli Manipur gi apunbagi saktam kannaba amadi micham miyangi punsi kaliba Nongsumda lairiba UNLF Pambai Group mafam adudagi chatkinaba Assam Rifles na deadline piriba si chatnaba yaroi Nongsumdagi UNLF Pambai lokthokpa yaroi haina Kumbi Bazar da Universal Mothers Organization gi imasing na ngasi wakan mifam chathakre Universal Mothers Organization Kumbi na sinduna Kumbi Bazar da pangthokiba wakan mifam aduda UMO Kumbi gi President Nomaithem Ongbi Romabati na phongdorakpada tha tara suraklaba tamthiraba kuki singna landaduna micham miyangi punsi kaya loisin kibata tana maral mathong kaya mai thaduna amadi thugayan khaiduna mangan dan bikre loidana miyoi lising yankai henbana lanjena duna relief camp kaya da changja pham loduna leiringai tanja sida Manipur gi singa taina ba mafam khudingmakta kuki singna lumduna singthaktagi maitai singda nongmai amadi bongi lan kana satharingai tanja sida Manipur gi apunbagi saktang kannaba amadi misam miyangi punsi kanbiriba nongsumda leiriba UNLF Pambai gi icha singbo mafam adudagi chatkinaba Assam Rifles na deadline piriba si chatnaba yaroi UNLF Pambai gi icha singna mafam adudagi chatkibasu yaroi Assam Rifles ki nungi agenda miyamna hanadagi khangnaduna laklabani miyamgi lanthum mamal yamlaba punsi nongsumgi praja singbo ngak senjariba volunteer singbo chatkinaba Assam Rifles na hairiba si maram chade aikoi isagi iramda Manipur gi apunbagi saktang kaidanaba miyam asoyangam thoktana leinaba lanban ngakjabani asigumlaba air gi mathong hugtaba thawin sin asi khongpham handokpiu karigumba air gi khongpham handoktrabadi lamdam asigi ima singna tongan ba khongjang kaya changsilakani haiki Nongsumdagi UNLF Pambai Group lokthokpa yaroi UNLF Pambai Group handokhinaba honariba 22 Assam Rifles ki thong yaningde long live Manipur haiba kholau kaya su lauki da thamratliba akanba deadline warning ase athubada handokpiu karigumba handokta taragadi ngasi Manipur da laiba ima pum namakna nakoi gi nathakta nakoi gi against ta matam pum bi oina lep le aibase hanana ningsing jage aduga athuba handokta taragadi lamdam sida lairiba Manipur gi ima singna nakoi gi nathakta akan ba khongjang kaya lep tan sakar kani aibisimbasu thamjage Unique Business Association Chandel UBSC amadi Sulam Business Association Chandel SBA dangasi puna thokpa serol amada hokiba February gi tang tarukta thokiba government ki order amada hojik Chandel gi DFO oiriba Pritam Khetrina laliba March ki tang 38 da thabakta gi pothakraba matungda Abhijit KB na ahen basars oina Chandel gi DFO oiragani haiduna tholiba order adubu akanba mawongda yaningdaba ulakli serolas na palibadi Chandel district asi Manipur gi khwaidagi sothariba district singi manung amani district asigi apunba pak sauba si 21 square kilometer oiduna state asigi apunba area gi 9.4% consili aduga district asigi forest na apunba pak chaubagi 86.43% oiduna Manipur gi district tara taruki manungda ani suba khwaidagi forest yamna leiba district amasu oiri district asigi apunba missing 98,000 rom leibagi manungda 90% di lairabagi pankhai makha da leiduna umangi pothok sing amadi lau singu bana
hingnanabagi pambai oiri forest ki policy soiba amadi atopa maram kayadagi haukiba sahi lising ani taramapandagi lising ani kunmathoi phawbada Chandel district ta square kilometer 43.65 ki forest ki lamang kre maram mayam asina association ani asina Chandel da district asibo ningthina khangba lairik haijadaba amadi lairaba praja singa lonely phauna ba amadi matam ki district asigi praja singa thengnari ba wana khangna thabak tawgadaba local officer amabu Chandel ki DFO ohenbiu haina taksilakli Mamang dasu tengkhang anida na local officer anina Chandel gi DFO oirambada praja singya pambagi mayok ta thabak tawbagi dama praja miyamna ban blockade na singba kaya tawduna Chandel district tagi chalhan khibani haujik so mari lainaba authority na haujik lakadariba na local DFO asigi transfer order asi athubada kakpiduna Chandel bu ningthina khangba local officer amabu Chandel gi DFO ohenbiu masida karigumba ga mena tabidraba amadi athubada thabak oina Onthoraktrabadi Association asna praja sing amadi CSO singa khusamnana makhal makha kaya gi khongjang sing sangsilagani haina akanba warning tawrakli Chandigarh gi mayor khanbagi January 19 da pangthokiba election gi masing thibada asoiba laiki adubo vote di nate haibaga loyana Aam Aadmi Party AAP gi mire Kuldip Kumar na winner oire haina Supreme Court na lauthokre Kuldip na vote kun phangki haiki Kuldip ta thadaki ba vote ni pan kha invalid ni haina returning officer Anil Mas na BJP gi mire Manoj Shankar na vote taruk phangduna winner ni haikibani Anil Mas nadi Kuldip Kumar na vote ra inthoi damok phangki haikibani Kuldip Kumar ge support thadaki ba vote ni pan khakti invalid ni haiki adubo Supreme Court na kupna yengsilo matung da vote ni pan adu invalid na te aduna Kuldip Kumar na vote kun phangki haiba wafam Chief Justice of India Deputy Chandrachud na head oiba bench aduna phongdoki returning officer Anil Masin na pikiba aran wafam adu chumthokna ba register judicial da khangan kinaba haiki AP gi mire Kuldip Kumar na Chandigarh gi mayor khanbagi mikhal da vote kun phangduna mai pakle haina Supreme Court na lauthokibani Tractor mayam yauna Sambu border da Longmi Singna highway da protest toriba du yade haina ain kai haina Punjab amasung Haryana High Court na ngasi Longmi Singh da khangan ki acting Chief Justice GS Thandwala amasung Justice Kapita Banerjee na saba bench aduna Punjab government da su Longmi Singh bo highway da karigi punba yahalibano hangki motor vehicle act ki makhada highway singda tractor trolley sing sinaba yade haiki Panchkula gi Amravati enclave ta laiba Uday Pratap Singha Kobai advocate amana tharakhiba public interest litigation PIL ama court aduna hearing chathara matuda warep asi takibani road blockade na miyam da khudong chadaba mayam mayok da hale masigi mathakta Haryana gi district kaya da su internet thingjinduna thamli khudong chadaba sing asi court na lothokadabani haiba wafam PIL adu da palli Swaminathan commission gi formula sing thabak to ontho haina India gi longmi look kaya na Bunduna lambi thingba yauna masing yamlaba longmi singna protest atharibani Punjab Chief Minister Bhagwan Man yauna Central Government ki miu singa longmi sing lusing ba singa round marirak hanna wari chana khrabasu yanabadi purakpa ngamdribani Hauziarabada maroyo pawam kana pijari Singarel test puda phakiba naha taruk thadorak trabadi hayengdagi sintha leptuna khongjang jangsingadori India da ahan boina government sector da multipurpose digital radiography fluoroscopy system among us RIMS da hangdokre Amasung North East India Film Festival Mars ahumdagi taret phawba chathagadori Nasigidi PAODAM pijaba matang asde loisinjari miyeng tabiri basbamuka na kurumjari